Wahai mengatakan pembina nama sejalan dari mungkin mereka ini masih respected chief guest mereka pun sini sini. Ahan waktu dah. Non tempat sekolah Robi ni. Ahan waktu dah. Lamdam masih bukan bini bah, ibu tu benda bu, aina, taman ni, thagon jeraga, kai tu, ucap boleh na. Tinggal si kita bini bah, elik ekspor, hal tu pun macam terlebih lagi bah, ipai lima ibu sinau merumpang satu naharun, kai kiri pun na, ahan waktu di kai tu ucap ni. Yang mengai bah, amana, nasi ekor ni terkal le bah, aku yum terkal le bah, aku di bad degi. Juga anniversary kudimak dakar leba kudimak terkoi na ipal cendol leba adigi mafam matam cana pangbangam tabdo ngasi inak nakba koi Thoubal Nongangkhong sumang tada ngasi singba elike ki dukan ama hantok jabase ngasi koi pangbang matam da pangbang amani haibadigi harau gibu nungai loina ngasi di akhir punggam sida dukan je hantok pa ai bu yahon bu dang ta aina koi mau dukan tu hantok bu diba isa singgi mai gei digi aina digi mai phondok jari amadi miyang gi yai phone wi dang tang si hantok jari ba elike se ahonga mamanda miyang gi damta hantok jara bani habisi khanjaraga aina miyang bu thagat pal phondok jari lagi grand opening elike Thoubal Nongangkhong di Barbie tu ni ba. Dan bersiksa nama Sri Hijam Ojit Singh, masih program masih waktu pembina masih ada. Makta Thoubal Nongangkhong kungno na luar dari nasana karinta khangja banate adu mayam na nuksina ngasigi samjarba thoram sida lapi bagi demakta eleke ki maikai dagi mayam bu makta da nuruk sabaga loina na ngasidagi hodok sagadoriba elikek se mafam khudimakta with quality then akoina pijagadoriba service sida mayamgi thamoi penba oiba ahongma mamanda koina ngamjaba sima lakadoriba sei khudimak sida koi ngamjaba oijage mayamgi asibat tagi hairaga ai tension jarage. Thank you everyone. Home delivery le jagani details di loina ba kadum kano da कोई रसों का प्रोजेक्ट कोई सिंह में किसी लाइफ हज़ारी ऐसे कैप्टन दो हाफ की हाफ हो या वो भी तो नहीं हाफ है सही तो उनका प्रोग्राम तो नहीं आप मसीह से मसीह लोग मतुंग दाई तारे सोंग इस लोग चलो मतुंग मैम केक अमा मैम हाउ तब करती है ना हाउ भी हाउ तो नहीं कोई आप ना तो भी जब स्पेशल लोग ना सेम में ना सुन ताई अरे यार मसुम कोई ना सुन खंजनिंग बमना Thoubal की माइक इस तरह से दा कोई केक की सप्लाई से आवाज़ पसंद लई बरा दुकान का दिक्कत हम लई तो यार वो इस दुकान क्या सूब नो करी आवाज़ पकड़ दिलाई Thoubal मार्केट से मरोई ना आई किसी आनो मक्तदा आई कंपटीटर होइगे अतोपदा आई फाइट तौजगे हारगा लाक्चबदा सदे आई ngamjaba आई की लोकेलिटी सिदा मयाम की दमकता इन विथ क्वालिटी सर्विस अमा पिजगे ना आइना हुदोक्सबनी अतोप कंपटीटर सु फाउजसनु आई की सु मयाम नुक्सिबिरगदी आई की क्वालिटी प्रोडक्ट मयाम दा अहुम ममंदा आई मतम पुनमगदा फंगनबा ngamba हाइबसे आई की चावबा साने. Thank you. या होम डिलीवरी से कोई Thoubal एरिया बुदी दम फुल स्विंग दम तौबिरनी अदु ngasi ऑर्डर तरो ngasi मगदम डिलीवर तौबै खुदोंग जाबा से लेगद्रा कमाय ngoi तौ. Yes. Thoubal अदुदी absolutely हाइबदी हौजिक से अखोई की सिगी केक से पुव मतमदा अखोई की प्रॉब्लम याम लेदना लंबी की फत्तबा अदुदी काय की बखोट की बतोय की लेगबनिना Thoubal की एरिया की ओइनदी आई डिलीवरी की सर्विस पिजगनी अदुगा याम डिजाइन से अपाम पाम डिजाइन से तुम खल्लगा तुम सेमगा तुम तहोम बसी याब्रा तगना करी खुदोंग चाबनो पीपी गदोय से हाउबुदी हाउरनी हाबसी मखंगे मयामसु हौजिक सो कोई मयाम कोई सिदा महाउ तगदबगी रेडी द लेरे को याम बै केक से अदो कमाई तो डिजाइन की मतंग से करम मखल की डिजाइन का दिदुम सेमी दोइनो मनिंग दा बोदी कोई Barbie की डिजाइन का सो हापे सी अंगांग सिंग याम पामना डिजाइन मसु ओइ यम मतम सी ओ अयामन मतंग खंबियो ने अयामन सी की Barbie से नुपिम चागी ओइनदी आई की Barbie साबी होगी Barbie साबी ओनै थायरकपा स्पेशली अखोइनो तौजरिबा सी बिजनेस नते सेंग हारबदा अखोइनो तौजैसे सेंग हारबदा आई की कस्टमर अपामबदो मधु मान थमोई सेंग आई मफम सिदगी लौगिबदो मधुदैदा आई फर्स्ट प्रायोरिटी पिजरगा मोई अपामबदो हौजिक इंस्टाग्राम दा फेसबुक दा
ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯃꯣꯏꯅ ꯌꯦꯡꯉꯒ ꯒꯨꯒꯜꯗꯒꯤ ꯌꯦꯡꯉꯒ ꯁꯤꯃ ꯁꯥꯕꯤꯌꯨ ꯍꯥꯏꯕꯗꯣ ꯃꯗꯣ ꯑꯩꯈꯣꯏ ꯉꯝꯅꯕ 100% ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯒ ꯁꯥꯔꯚꯤꯁ ꯄꯤꯖꯒꯅꯤ ꯑꯗꯣ ꯌꯥꯝꯕ ꯃꯄꯥꯟꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯕ ꯃꯇꯝꯗ ALE ꯅ ꯄꯥꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯄꯥꯗꯣꯏꯅꯣ ꯁꯤ ꯑꯝꯇꯪ ꯇꯝꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯕ ꯊꯧꯕꯥꯜꯒꯤ ꯃꯥꯔꯀꯦꯠꯇ ꯂꯩꯕꯤꯔꯤꯕ ꯊꯧꯕꯥꯜꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯅꯛꯅꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯣꯔꯗꯔ ꯇꯧꯕꯤꯅꯤꯡꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯄꯥꯗꯣꯏꯅꯣ ALE ꯍꯥꯏꯕꯁꯦ ꯑꯝꯇꯪ ꯃꯌꯥꯝꯗ ꯑꯝꯇꯪ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯕꯅ ꯑꯝꯇꯪ ꯁꯨꯃꯥꯏꯅ ꯄꯥꯕꯤꯌꯨ ꯍꯥꯏꯗꯅ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯋꯥꯍꯩꯅꯤ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯑꯦꯂꯤ ꯍꯥꯏꯕꯁꯤ ꯁꯦꯡꯅ ꯑꯩꯒꯤ ꯊꯃꯣꯏꯒ ꯌꯥꯝ ꯅꯛꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ 2 ꯂꯩ ꯑꯍꯟꯁꯤꯅ ꯑꯦꯂꯦꯁꯤꯌꯥ ꯀꯧꯏ ꯑꯗꯨꯒ ꯑꯇꯣꯝꯕꯤꯁꯤꯅ ꯑꯦꯂꯦꯛꯁꯤ ꯀꯧꯏ ALE ꯁꯤ ꯀꯃꯟꯅꯦꯕ ꯀꯃꯟꯅꯦ ꯑꯅꯤꯁꯤꯒꯤ ꯀꯃꯟꯁꯤ ꯂꯧꯊꯣꯛꯆꯔꯒ ꯑꯩꯅ LA ꯑꯅ ꯊꯣꯟꯖꯕꯅꯤ LA ꯅ ꯄꯥꯗꯣꯏꯔꯣ LA ꯅ ꯄꯥꯕꯤꯁꯤꯀꯣ ꯃꯌꯥꯝ ꯑꯗꯣ LE ꯅ ꯍꯥꯏꯕ ꯅꯠꯇꯕ ꯀꯩꯅꯣꯗ LE ꯁꯤ ꯃꯌꯥꯝ ꯑꯇꯣꯞꯄ ꯕ꯭ꯔꯥꯟ ꯑꯇꯣꯞꯄꯒꯁꯨ ꯃꯤꯛꯁ ꯇꯧꯁꯟꯅꯈꯤꯕ ꯌꯥꯅ ꯂꯩꯌꯦꯕ ꯑꯗꯨꯅ LA ꯅ ꯄꯥ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯆꯨꯝꯅ ꯑꯣꯏꯔꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝꯗꯒꯤ ꯑꯗꯨ ꯃꯌꯥꯝ ꯑꯣꯔꯗꯔ ꯇꯧꯕꯤꯅꯤꯡꯉꯒꯁꯨ ꯑꯩꯈꯣꯏ ꯀꯦꯞꯁꯟꯗ ꯍꯥꯞꯆꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯣ ꯀꯔꯤ ꯑꯣꯐꯔꯒꯗꯤ ꯄꯤꯕꯤꯒꯗꯣꯏꯅꯣ ꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯤ ꯑꯣꯐꯔꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯪꯖꯕꯅꯦꯕꯀꯣ ꯑꯣꯄꯅꯤꯡꯒꯤ ꯑꯣꯏꯅ ꯑꯣꯐꯔꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯔꯦꯠꯀꯤ ꯃꯇꯥꯡꯁꯦ ꯄ꯭ꯔꯥꯏꯁꯤꯡꯒꯤ ꯃꯇꯥꯡꯁꯦ ꯀꯔꯤ ꯑꯣꯄꯅꯤꯡꯒꯤ ꯑꯣꯏꯅ ꯀꯔꯤ ꯑꯣꯐꯔꯒꯗꯤ ꯄꯤꯕꯤꯅꯕꯒꯤ ꯁꯦꯝ ꯁꯥꯕꯤꯔꯤ ꯑꯣꯐꯔꯗꯤ ꯄꯨꯔꯥ ꯁꯔꯄ꯭ꯔꯥꯏꯖꯅꯤ ꯍꯥꯏꯕꯗꯤ ꯁꯤꯗꯩꯗ ꯂꯥꯛꯄꯤꯔꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯛꯄꯤꯔꯤꯕꯁꯦ ꯑꯩꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯕꯅꯤ나 ꯃꯁꯤꯗꯤ ꯑꯃꯔꯣꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯥꯟꯕ ꯑꯗꯨꯝ ꯂꯥꯛꯏꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯖꯕꯗꯨꯃ ꯑꯣꯐꯔꯁꯦ ꯄꯤꯖꯒꯦ ꯑꯗꯨꯒ ꯍꯣꯏ ꯍꯧꯖꯤꯛ ꯑꯗꯒꯤꯗꯤ ꯅꯛꯅꯕꯗ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯂꯥꯛꯑꯦ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦꯒꯤ ꯑꯣꯏꯅꯁꯨ ꯑꯩꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯐꯔ ꯂꯩꯖꯒꯅꯤ ꯑꯁꯤꯃꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯃꯊꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯃꯤꯟꯅꯁꯦ ꯀꯦꯛ ꯀꯛꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯍꯥꯞꯄꯤꯕ ꯃꯥꯜꯂꯤꯀꯣ ꯅꯪ ꯃꯊꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯊꯕꯤꯌꯨ ꯑꯣꯀꯦ ꯐꯦꯃꯤꯂꯤ ꯀꯅꯥ ꯋꯥꯡꯅ ꯍꯥꯏꯕ ꯌꯥꯅꯤ ꯏꯇꯩꯃ ꯌꯥꯎꯕꯤꯕ꯭ꯔꯥ ꯏꯇꯩꯃꯅ ꯃꯔꯨꯑꯣꯏꯅ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯇꯧꯕꯤꯗꯣꯏꯁꯦ ꯁꯤꯁꯨ ꯈꯪꯖꯅꯤꯡꯉꯤ ꯏꯇꯩꯃꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣꯅ ꯁꯨꯃꯥꯏꯅ ꯀꯟꯅ ꯍꯣꯠꯅꯖꯔꯛꯄꯁꯤꯗ ꯇꯥꯃꯣꯒꯤ ꯀ꯭ꯔꯦꯗꯤꯠ ꯂꯥ ꯅꯠꯇ꯭ꯔꯒ ꯏꯇꯩꯃꯒꯤ ꯀ꯭ꯔꯦꯗꯤꯠ ꯂꯥ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯋꯥꯔꯤ ꯋꯥꯍꯪꯁꯤꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯏꯁꯩ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯂꯩꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯏꯁꯩ ꯃꯃꯥꯡꯗ ꯏꯇꯩꯃ ꯋꯥꯔꯤ ꯈꯤꯇꯪ ꯁꯥꯖꯒꯦ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯏꯇꯩꯃ ꯑꯩꯒꯤ ꯃꯤꯡ ꯄꯨꯔꯅꯤꯃꯥꯁꯤ ꯍꯤꯖꯝ ꯑꯗꯣ ꯏꯇꯩꯃ LEꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯦꯛꯀꯤ ꯁꯔꯚꯤꯁ ꯑꯃ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯃꯥꯏꯀꯩꯁꯤꯗ ꯊꯧꯕꯥꯜ ꯃꯥꯔꯀꯦꯠꯇ ꯊꯧꯕꯥꯜ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯥꯡꯗꯣꯛꯄꯤꯔꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯇꯥꯃꯣꯅ ꯍꯧꯗꯣꯔꯛꯄ꯭ꯔꯥ ꯏꯇꯩꯃꯅ ꯍꯧꯗꯣꯔꯛꯄ꯭ꯔꯥ ꯁꯤꯁꯤꯃ ꯈꯪꯖꯅꯤꯡꯉꯤ ꯍꯣꯏ ꯊꯃꯣꯏꯗꯒꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯊꯣꯜꯂꯤꯕ ꯃꯤꯡꯁꯤꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ 2ꯒꯤꯗ ꯊꯣꯜꯂꯦ ꯄ꯭ꯂꯁ ꯁꯔꯚꯤꯁꯁꯤꯁꯨ ꯃꯣꯏ ꯑꯅꯤꯒꯤꯗꯒꯤ ꯑꯌꯥꯝꯕꯅꯦ ꯍꯥꯏꯕꯗꯤ ꯃꯣꯏ ꯑꯅꯤꯁꯤ ꯀꯦꯛ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝ ꯆꯠꯊꯣꯛꯑꯒꯁꯨ ꯑꯗꯨꯝ ꯊꯧꯕꯥꯜ ꯇꯨ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯆꯠꯄ ꯈꯣꯠꯄꯁꯦ ꯂꯝꯕꯤꯗ ꯑꯇꯩ ꯆꯥꯒꯦ ꯍꯥꯏꯗꯤ ꯀꯦꯛ ꯍꯥꯟꯅ ꯑꯗꯨꯝ ꯂꯤꯛꯂꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯇꯩ ꯕ꯭ꯔꯥꯟ ꯃꯌꯥꯝ ꯂꯩꯔꯤꯗꯅꯀꯣ ꯑꯗꯨꯅ ꯀꯦꯛꯁꯦ ꯑꯗꯨꯝ ꯃꯣꯏꯅ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯃꯥ ꯑꯝꯇꯪ ꯑꯩ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯖꯒꯦ ꯃꯥꯅꯁꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯁꯦꯡꯅꯗꯤ ꯑꯗꯨꯝ ट्रेनिंग कैकासे माने अयाम्बा कनो साबा खोटपसे को इसम समना काकियबा माने अयाम्बा को अदु माना तौरगा अदुम स्माइन तौजबने आइदि का हेनो कनो यावदेबो को ओके केक की बोरो मिस्त्री सिगा वरी थाजगे त माइक्रो हापीरो समन कैमरा सु ताइ साउंड फुटसंगनबा सिंगना फुइ लेमेन लैंग्वेज नि मयाम हेना खंगनबा हाइता केक डिजाइन तो बि बसि बो कोइना मयाम कोइ सु मणिपुर दा हेना खंगनबा हाइदना खतंग दसु एंटरटेन ओइनबा हाइदना मयाम केक बोरो मिस्त्री ना हाइजबो मिंग अमता हाइबियु ने आइगी प्रियंका कमाई तौरगा कोइ केक की ट्रेनिंग से करी कलर रूम दगे चतुबनो एक्सपीरियंस की मतंग खतंग हाइबियु कराइ दगी कोइ ट्रेनिंग से फंबिरकबनो ता हाइबियु ट्रेनिंग से साइ ओइन हाइजबरा यूट्यूब तगी तौबरा यूट्यूब सिजु तगी यूट्यूब सु फज अदुम येंगे फजदा अदगी जो अयाम बकनो ओय अदगी इनाउ पे निम जु लय मोय केक की अदुम दुकान दा याव बको मोय दगी जो खतंग पनबिरम बयाबरा रोमिता का ओय जामना सोनिया मोबानी जे जो फजदा तबमे अदुगा सुगुनु दगी का काम जो मोन दगी जो फजना खोइ जेगी पेशेंट हाइ तारे मा मोन दगी जो फजना पेशेंट हाइ जे कइ आई सम पेरिटोनियल डायलिसिस की थेरेपी स्पेशलिस्ट ओइना ओके भाप तारे कंप्लीट ओइरा कदोरे हाइबिरो मखता अदुगी मोन दगी सु फजना खोइ जेना हंगबो खोबो तौबदो अदगी जो फजना छागिबने ओके अदो मयामना सुम पामनाबा डिजाइन सिंग से हुदिका से मार्केट ता करी डिजाइन कदी ओइरी अदुगो मफम सिदा एलए गे केक की मफम सिदा सिदा करी करम डिजाइन कदी पुथोकपिदना मणिपुर मियामदा खरा टोप डिजाइन की मतंग दा महाव बुदी लैरे हाबसि मदि मयाम हेना खंगना दोइनि को ngasi दगी हौना ओइना सु दुम प्रूफ पिद्रो डिजाइन की मतंग से ता हाइबिरो करम डिजाइन डिजाइन से नम फिल्म जावरगना असि हापदा अदुम अखोइगी लेकाइगी हाइतारेको इवन हाइजिंग पोर्ट हाउसटी मैरिज फंक्शन सेरेमनी से लुहोंबा दगी एनी पार्टी एनी ओकेजन को
any minor arrange tꯧꯕꯁꯦ ꯀꯦꯛꯁꯦ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯑꯣꯏꯅ ꯌꯥꯎꯅꯩ ꯍꯥꯏꯕ ꯑꯦꯅꯤ ꯄꯥꯔꯇꯤ ꯑꯣꯏꯒꯦꯔꯥꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅꯁꯨ ꯄꯥꯝꯅꯕ ꯀꯩꯅꯣꯗꯨꯗ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯟꯗꯣ ꯃꯣꯏꯅ ꯑꯦꯅꯤ ꯍꯥꯏꯔꯛꯄ ꯗꯤꯖꯥꯏꯟꯁꯦ ꯑꯩꯈꯣꯏꯅ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯃꯥꯅ ꯑꯌꯥꯝꯕ ꯀꯩꯅꯣ ꯇꯧꯔꯦ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯁꯥꯏꯌꯦ ꯑꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯐ꯭ꯔꯣꯖꯟ ꯀꯣ ꯕꯥꯔꯕꯤꯒꯤꯒꯨꯝꯕ ꯑꯗꯩ ꯅꯨꯄꯥ ꯃꯆꯥꯒꯤꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯗꯒꯤ ꯑꯇꯩ ꯀꯥꯔꯇꯨꯟ ꯀꯩꯅꯣ ꯂꯩꯔꯤꯗꯅꯀꯣ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯁꯨ ꯃꯣꯏ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯗꯤꯖꯥꯏꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯒꯤ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯎꯔꯤꯕꯁꯤꯡꯁꯤꯗꯤ ꯃꯣꯏꯗꯤ ꯗꯦꯀꯣꯔꯦꯇꯦꯗ ꯑꯣꯏꯔꯕ ꯍꯥꯏꯕꯗꯤ ꯗꯤꯖꯥꯏꯟ ꯗꯥꯏꯔꯦꯛꯂꯤ ꯄ꯭ꯔꯤꯟ ꯗꯤꯖꯥꯏꯟ ꯑꯣꯏꯅ ꯀꯦꯛꯀꯤꯗ ꯃꯌꯥꯝ ꯂꯩꯕꯅꯤꯅꯀꯣ ꯃꯣꯏꯗꯗꯤ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅ ꯑꯗꯨꯒꯤꯗꯣ ꯃꯦꯆꯤꯟ ꯂꯩꯇꯕꯅꯤꯅꯀꯣ ꯍꯦꯟ ꯃꯦꯗ ꯑꯣꯏꯅ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯗ ꯈꯤꯇꯪ ꯃꯑꯣꯡ ꯇꯥꯅ ꯁꯦꯝꯕ ꯈꯣꯠꯄꯗꯣ ꯃꯥꯅ ꯌꯥꯝ ꯐꯖꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯋꯥꯅ ꯑꯗꯨꯝ ꯉꯝꯅꯕꯗꯤ ꯁꯦꯝꯃꯦ ꯑꯗꯣ ꯃꯤꯅꯁꯨ ꯄꯥꯝꯃꯦ ꯌꯥꯝ ꯐꯖꯩ ꯀꯦꯛ ꯃꯁꯛ ꯐꯖꯕꯗ ꯅꯠꯇꯅ ꯃꯍꯥꯎꯁꯨ ꯌꯥꯝ ꯂꯩꯌꯦꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯝꯅ ꯌꯥꯎꯋꯦꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝꯕꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯍꯥꯟꯕ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯦꯞꯁꯟꯗ ꯍꯥꯞꯆꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯅꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯇꯧꯔꯒ ꯐꯥꯔꯁ 10 ꯀꯁꯇꯃꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯔ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯑꯣꯐꯔ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕꯅꯤ ꯐꯥꯔꯁ 10 ꯀꯁꯇꯃꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯥꯎꯟ ꯈꯛꯇꯪꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩ ꯈꯤꯇꯪ ꯁꯤꯁꯤꯃ ꯂꯣꯏꯁꯤꯜꯂꯁꯦ ꯁꯤꯒꯤ ꯑꯣꯐꯔꯁꯤ ꯋꯥꯔꯤ ꯁꯥꯔꯒ ꯐꯥꯔꯁ 10 ꯀꯁꯇꯃꯔꯒꯤꯗꯃꯛꯇ ꯈꯔ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯑꯃ ꯊꯝꯍꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯋꯥꯈꯜꯒꯗꯤ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏ ꯏꯅꯥꯎꯅꯁꯨ ꯐꯖꯅ ꯍꯥꯏꯕꯤꯔꯦ ꯁꯤꯡꯖꯪꯒꯤ 360ꯗ 10 ꯈꯤꯇꯪ ꯅꯠꯇꯦ 20ꯗ ꯄꯤꯊꯣꯛꯆꯒꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯐꯥꯔꯁ 20 ꯀꯁꯇꯃꯔꯗ ꯍꯟꯗꯛ ꯊꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯅ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁꯣꯏꯗꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕꯁꯨ ꯑꯣꯏꯁꯅꯨ ꯃꯌꯥꯝꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯐꯥꯔꯁ 20 ꯀꯁꯇꯃꯔꯒꯤꯗꯃꯛꯇ ꯈꯔ ꯍꯦꯟꯅ ꯁ꯭ꯄꯦꯁꯦꯜ ꯗꯤꯁꯀꯥꯎꯟ ꯑꯃ ꯁꯣꯏꯗꯅ ꯑꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯕꯤꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝꯕ ꯀꯦꯛ ꯀꯛꯄꯒꯤ ꯃꯇꯥꯡꯗ ꯌꯧꯁꯜꯂꯁꯤ ꯊꯤꯡꯖꯪꯒꯩꯗꯨ ꯏꯁꯩꯁꯨ ꯂꯩꯔꯤꯕꯅꯤꯅ ꯉꯁꯤꯁꯦ ꯏꯁꯩꯁꯨ ꯃꯌꯥꯝꯗ ꯌꯦꯡꯍꯟꯒꯗꯣꯏꯅꯤ ꯏꯁꯩꯁꯦ ꯉꯁꯤ ꯑꯐꯥꯎꯕ ꯁꯤꯡꯒꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯂꯩꯔꯕꯅꯤꯀꯣ ꯃꯊꯪ ꯑꯩꯈꯣꯏ ꯏꯁꯩꯁꯤꯁꯨ ꯃꯌꯥꯝ ꯇꯥꯍꯟꯖꯔꯛꯀꯦ ꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯣꯔꯦꯟ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯌꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯁꯤꯡꯖꯃꯩꯒꯤ ꯃꯤꯡꯗ ꯑꯩꯈꯣই ꯋꯥꯛ ꯇꯧꯕ ꯑꯩꯈꯣꯏ ꯊꯧꯕ ꯑꯣꯏꯖꯔꯒꯁꯨ ꯉꯁꯤ ꯊꯧꯕꯥꯜ ꯃꯥꯏꯀꯩꯁꯤꯗ ꯂꯥꯛꯆꯔꯒ ꯊꯧꯕꯥꯜ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯗꯅ ꯉꯁꯤ ꯑꯦꯜ ꯀꯦꯛꯀꯤ ꯃꯁꯤ ꯁꯪꯒꯥꯕ ꯅꯨꯃꯤꯠ ꯏꯅꯣꯒ꯭ꯔꯦꯁꯟ ꯅꯨꯃꯤꯠꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯀꯦꯛ ꯀꯛꯄꯒꯤ ꯊꯧꯔꯝ ꯃꯆꯥ ꯑꯃ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯍꯧꯗꯣꯛꯄꯤꯔꯤꯕ ꯁꯤꯁꯤꯗ ꯃꯌꯥꯝ ꯍꯟꯖꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯑꯣꯟꯂꯥꯏꯟꯗꯒꯤ ꯇꯦꯁ ꯇꯧꯕꯤꯔꯛꯎ ꯃꯍꯥꯎ ꯍꯧꯖꯤꯛ ꯂꯥꯛꯄꯤ ꯇꯥꯔꯦ ꯃꯌꯥꯝ ꯇꯦꯁ ꯇꯧꯕꯤꯕ ꯌꯥꯕ ꯃꯁꯤꯒꯤ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯖꯔꯒꯗꯤ ꯀꯦꯛꯁꯤꯡꯁꯤ ꯇꯦꯁ ꯇꯧꯕꯤꯔꯛꯎ ꯂꯦꯡꯁꯤꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯦꯜꯑꯦꯒꯤ ꯀꯦꯛꯁꯤꯗ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯋꯥꯔꯤ ꯁꯥꯕ ꯉꯁꯤ ꯑꯦꯜꯑꯦꯒꯤ ꯀꯦꯛꯀꯤ ꯍꯪꯒꯥꯕ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯕꯁꯤ ꯆꯠꯄꯖꯔꯤ Thoubal Nongangkhong mayamda kek asi kapindunan ngasigi sirgesna sigi program asi kondusani habagi kakpa ya ho ya kakpiro oh demi am kek kakkai me ko me please begin Sagat seri ꯃꯄꯨꯁꯦ ꯌꯥꯝ ꯐꯕꯅꯦ ꯍꯥꯏꯔꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯌꯥꯝ ꯐꯩ ꯃꯄꯨꯁꯦ ꯑꯩꯈꯣꯏꯅ ꯃꯤ 10 ꯈꯛꯀꯤ ꯑꯣꯐꯔ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯤ 20ꯒꯤ ꯑꯣꯐꯔ ꯄꯤꯗꯣꯔꯦ ꯐꯥꯔꯁ 20 ꯀꯁꯇꯃꯔꯒꯤ ꯁꯤꯡꯁꯤ ꯄꯤꯛꯄꯗ ꯂꯥꯛꯄꯤꯌꯨ ꯑꯗꯨꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯄꯨꯁꯤꯗ ꯌꯥꯝꯕ ꯄꯣꯖꯤꯠꯁꯤꯗ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯃꯇꯝꯗ ꯐꯥꯔꯁ 20 ꯀꯁꯇꯃꯔꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯁꯦꯜꯒꯤ ꯃꯊꯛꯇ ꯁ꯭ꯄꯦꯁꯦꯜ ꯗꯤꯁꯀꯥꯎꯟ ꯑꯃ ꯄꯤꯔꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕꯁꯤꯃ ꯃꯌꯥꯝ ꯂꯥꯎꯊꯣꯛꯆꯔꯤꯀꯣ 20 수는 공부에 빠질 필요 있어. 에덴이 동안은 프라이드 아도네 에덴 프라이스 20 수는 공부에 돼. 아도 수능 내면 공부하자. ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯡ ꯑꯁꯤ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯕꯤꯔꯣ ꯁꯨꯃꯥꯏꯅ ꯌꯥꯝꯕ ꯍꯧꯖꯤꯛꯇꯤꯁꯨ
เอลิเกก็มาทำเลยดูนะดูงวยบัตรทุกบัตรทุกสิ่งดูก็ว่าที่ผมว่าอินไปใช้ก็ไปเล่นไต่ที่ผมต้องคิดว่างวยบัตรไปใช้ในเรื่องแม่หลักนี่บ้าดูก็ในเช้าดู election มาทำ election มาทำที่เราดูยี่กันตั้งแต่เขาอยากอะไรดีมันที่แข่งกันมาตัวอย่างนั้นจะสรุปโน้ตกับแม่ก็ดูเสียจะคนละวิวมาใครถงว่าลีข้าวกินRanjan Pangambang, Elikek, thank you so much. Rajkumari Victoria, wish you all the best. Elikek, thank you so much. Rajkumari Victoria. Kisan sapam lakpiyu soy na yung da adong yung da la koy na adong na sum dumile sa banway take mahaw tang na silaw kapur na pam. Elikek, thank you so much. Ano pa malikan na all the best. I all the best ibig na tang mayam na Elikek na tang ibig ko. Teman-teman kami di biro untuk say orang Manipuri mayam na mana bira ba singer person na kaina pautay yang mga sisig na singer si kana ko ibino hay ba sino mes kangan sila tang surprise ko hen sila adum yamna chauna ji sinjaba na chade haibadi koi gi pandemic situation si dai ta ai gi sanupi ai gi imanaba yamna luna tinaba ma lai hairo ke dayananda magi masanupi rani sharma na mana kira to birani adugi matung ta atei jing di tamna surprise dum moi okay surprise oi nga sige say no white forum sila me yum da lai na adum yang biyu thabak taw na nga sige video si yang bi ba na traga ju abiyu ko na saw mai han ba so ko na jage ai pagi thom sing mai thom jage lu salak pada ya ma Thoubal mai kai khagi na taba Thoubal gi mai kai ji lau budi dum la ani nak nan lai ra bani na dum Thoubal bazar dagi hut le salak pada dum lai re ba thom se bani bo myam da marui na Thoubal gi ji lau sing da kari me se kari bi ni ni ke ki mai kai dagi lu salak ngay ko na yang kre legi ba aduga Elikek na Thoubal Vision Hijam na hai congratulations tamo Ojit na hai pa hauda ba ya this is how we ai ke su kai de Thoubal ki tam da chadi ai gi battle tamna ai sa thuk saraga okay मैं हम लोग कोई कमेंट सेक्शन बोनी ना है कि होदी को ना है कि क्या तो है तो कि होदी लोग लागता है या बस आगे फर्स्ट 20 मन से बोनी से तो माना मुझे होदी को बॉर्डर तो लागता है कि पैसे क्या भी सरप्राइज हो जाएगा बोनी की तो मैंने के की लाइक दे 30% ऑफर की तो ये हम वाइज बोनी लागता है Kali minggu ke? Indonesia. Saham si kanano si alik ke kini kanano. Bisa ni piro? Lagi minggu ke kau? Kami Mingjonsi. Josi. Lagi minggu? Alexi. Asa. Dia. service itu mah aku isi matrix ini na, mayang di service pizza ke, hai bagi, fungsi mah mayang di fungsi hamzari.
이제 클리. 아싸네. Missy.